Khunnai Amagi culture Amadi civilization Haibasi Khunnai Adugi Yelhou Mashanna da Chaona Mami tai haina Manipuri University of Culture ki Vice Chancellor Professor Paunam Gunindrona Fongdokre. Kundrak Pam Kwaklai Ningsing Thosangna Sinduna ngasi Yuremba Mayai Laikai Hudon Lairembi Tarang Lampak ta pangthukiba ahanba Manipur state level saboti kaunaba changdamnaba hogdokpagi thauram ka mari lainana wafam asi mahakna fongdokibani mahakna makha taraduna hai ipa ipusingna thambiramba Yelhou Mashanna sing asi ayambana ngasi gi mirolnadi khangdaba phawba yaure Yelhou Mashanna sing asi ngasi gi mirolna yokhat haudrabadi mangkhiduna tunggi mirol singna Mashanna sing asi leirami haiba phawba khanglaroi Sagol Kangjay Thangta Yubilakpi Mukna Kangjay Saibi Yandam Naba Seboti Kaunaba Sinachingba Yelhou Mashanna sing asi Atay Laibak Singi Mashanna singa Manadaba Top Topa Makhalgi Mashanna singni Mashanna sing asi Pangal Khakta Natana Hakchangi movement ka Wakalga coordination da Sanaba Midna Choiba Yadaba Nupa Thopa Mashanna singni Seboti Kaunaba Haiba Mashanna asi Thangta gi Kanglun Sagatpada Yamna Maruiba Machak Amani Thangta gi art form asi tambada Seboti Kauna Bagi Kanglon sing asi Tangai Phadana Khangdaba Yade Sana Khonaba Haibasi Aikhoigi I Utongda Yauraklaba Gunamani Yelhou Mashanna sing asi Yokhat Haibasi Aikhoi Pumnamaki Tau Bhadraba Ithodang ni Haina Mahangna Makatana Fongdoki Yelhou Mashanna sing si Akhoi Masi Thodang si Karino Hamtamda Yelhou Mashanna Khudimangna Samajamgi Khunnai Dugi Magi culture gi magi hor lon gi magi kenu singji mami tai be no Mashanna singja che for dam kudam na have da koi yubi lak pi haire ko yubi lak ko si ja maina ati lamdang si international found rugby gan lirse masi yamna koi international khang basi akoi lamdam si jangal lingi matam degi adum lere ko muna kangji ho simu yamna specific oi be yam top pa hojik muna kangji isu association ani humna masi yam kanna yokatna muna kangji isi tawri ko muna kangji Adigidi yubi lakpi adigidi hariba seboti kaunaba adi akoi chaibi yendam naba hariba mayam singsi akoi masi tasingna hargadi akoi yamna lediba akoi samasi yelongai digi akoi culture gi mami si am phajana tai aduna masi yokatpa amadi masibu keno to wai se masi ai tohom thopa mani haina inloji nalgi matam dadi community support am lerakanda community ma'am pullaga community gi marakta exchange tawnabagi mayam punbagi social cohesiveness ma lakpagi am chaw platform oirami du sum matam gi iroinena masi sum musalak puse masi koi oza gunindroi torakanda kanada Manipuri culture ju am chawwa koi thang tana singoi department mem hang torakanda sumaina ari wa traditional games singje koi revive tawnaba not only as a sports as a kenoina koi culture ki part amoina revive tawno kan hona be masi jam thagan ningai ni loinana sports department ki taraf tagi su koina khatana sports policy ki makha da local ko thorok torom sing da si fajana revive tawung ngam taragadi masi include tawno hona jage ha sai thamjage